Kanglei Saktam Kanba Kanglub Haubum Marak Irom Lekai Yankai Humdoi Shuba Foundation Day Pangthokre Yai School gi MDU Hall da Pangthokiba Thoram Aduda Sunanda Thoksom Secretary Manipur State Kala Academy Singtham Birendra Singh President Kanglei Saktam Langbak Kanglub Imphal Sunju Basaspati Mayum Independent Journalist Filmmaker Secretary Manipur State Film Development Society na athoiba mithunglen sing oiki tharomga mari leinana Kanglei Saktam Kanba Kanglub ki Director cum Secretary Songtham Ranjit Kumanna aikhoigi paumida phongdorokpada haujik matamgi naharol sing da thaksi khasi amade ina khullaba Manipur gi culture asida ahal laman singdagi tamhouba sing amuk hanna naha singda tambinaba hotnabagam loinana mangsilaklaba Manipur gi culture bu saukhatnaba leptana hotna khigani haina phongdorokhi thang ta amasung jagoi maitai jagoi asida maro ina emphasis pijara kanda mamang thakta di akhoi ase traditional theater amasung tongan ba performing me amsu tokjarami adu hojekti akhoi gi thang ta amasung jagoi asida emphasis pijara kanda horok ni angang sing sida ngasi di laisu khatangda ngasai masagi oiba matam ase mama apana kaithokra kanda ai ki leijari ba nat ki pot asing je kaurapada na tana masamu king lauba sangba thaksi khasi yauna puthokna bagi pandam ama khangni objekti school da dum yang biro haurak ni bangang asing ase mipan ki laiba mapan da ki lagiba lairik tambi gi mong tai pun khitana mapa mapu da khuram bagi ningsing bagi thabak ase kaushanare adu akoi ding ase art siba hogdok piramiba sangsana siba hogdok piramiba laiwal kharba lai guru sing buso khoina ningsing jaba